Welcome back our beautiful listeners. Khurjegina som YouTube channel bu yengbiriba amadi tabiribisingbu channel asigi maikaidigi ikoknuna khurumsari. Ngasi su puduna laksari ano wari amakak. Wari isig mamingna My Hero Tarzan. Wari isi buku thabirakpa writer James Maibam. Hojik lawirasi My Hero Tarzan. Aikoi University gi satra sing ngaktani aigi ming Sonia. आई हौजिक लाइफ साइंस डिपार्टमेंट ता सर मनिहार की मखादा रिसर्च स्कॉलर ओइना लेरी आइखोई रिसर्च स्कॉलर्स तरा तरुक ओजा मरीगा आइखोई कुन पुन्ना रिसर्च वर्क का मरी लेनेना निमित तरित निगी ओइना अरापा मी तादबा चिंगनुंग अमदा मना मसिंग अमदि तिनकांग सिंगी मरमदा थिजिनबा लाकी आइखोई गी ओजा नुपा अनि ओजा नुपी अनि स्टूडेंट्स नुपा तरा नुपी तरुक पुन्ना नुपा 39 गा नुपी 9 गा टोटल मी कुन्नी आइखोई लाकलिबदो असुम नाइकोई सुम लाकपना सिंखोंग अमदि यौरे आइखोइबु थिलकलंबा बस अदुसु हनख्रे नाइहाक पथारबा मतुंगदा आइखोइ सिंगनुंग तमना लाकलमी पुंग अहुम लोम चटलबा तुंगदा चिंगनुंगदा लेइबदु खुतुंग सागदबा मफम अमा येंगलगा लेरमी मफम अदुमदि सुरुंग ओइबना लेइबदा यामना नुंगाइबा हाइबदु ओइख्रे असुम नाइखोइ ग्रुप खाइदुकलगा टेंस निपान खंदुना केम साबल लोइरगा नुमिदांग इरुकलमी टेंस अहुमना नुपीगिनी अदुगा टेंस मंगा अमना नुपागिनी अखोई निमिदांगी साक चानबा मैजाव थारगा साक थोंगली नुपा खरना अखोईगी मतेंग पांगली नुपा खरा मना इसै सकली वावा नोकलगा नुंगाइना साक थोंगली बुंगबुंगा सुनीलगा बारबेक सेमनबा होटनरमी साकना अखोईगी मेदाम सिल्वियाना थोंगी रानीगा प्रियागना हिंजांग सेमली आइगा लक्ष्मी अमदी बोन अखोई अहुमना इसै सक्तुना साक थोंगलिबा सिंगदु थोंना हाबली नुपा खरगा ओजा खरगना टेंस मनुंगदा वामंदुना तुम्बा याव हिप याव तोंगनरी मेदाम साक लोइरे हाइदना एकोइ पुन्ना हराव हराव साक सामिनरमी असुमना नुमिदांग अदु थेंगदकपदगी तुमनबा मयामदो माही कोइरांग लांगनरमी अहिंग अथेंगबदा मी लोइनमक तुमनख्रबा मतुंग आई मेकअप थुगलई अदुगा आइगी नाकोंगदा नासोन पिकना मखोल अमा तारई आइशु किमंदना फैजुकना कुपसिलगा अदम तुमथख्रे नोंगालगा एकोइ ब्रेकफास्ट चारबा मतुंग रिसर्च तौबा लाकलमी ngaihak asumna akhoi pareng laklaba matung group khajuk mana masing hektuna tenkang phadana thijin humjinba tawri tanja aduda aina uhodabadagi lin amada netlure ai pakatana kanna laurga maikai khangdana chenbada lokha amada khudi thijinbadagi tasilami ai khudakta gyan mangki aina gyan tarakpada aigi khong yamna thina soklami koksu yamna ngaurami aina tapna situna lakpana hojikti ai khangle aina leiriba mafam ase u mathakta leiba yum amadani haibase ai kok ngaumanbaga kariga adum tumthakre aina makeup thorakpada aigi asok pakhong amadi kokta kari nu khangdaba asangba chochot lauba mayam ama thomduna leirami ngaihak leiraga kuchungang tak toba masama u yamna faba hek yengbada rasi leiba nupa ama lafai mayam ama kollaga aina leiriba uthak aduda laglami mahakna lafai edu khoklaga aigi chinda ilai aidi pungut ngakre kiba ma su phaurai ai kiboy kariboy lafai du tamak chare karigumba managa thauraga amuktanga thajiladi aidi khudaktaga thawai se landau mali magi chaw sanglaba phibam duda mana aigi asokpadu una ama sairga thomba muk haurai ai saina adu khangbada kanna laurami numit taraduna Haira uhai wahai khara charga maso isudum tumthare nongale aina hogalak pada nupa adu leramdre aina lafai charga mafam dugi phajaba yenglami ngaihak lerga nupa adu uri singda yalaga chongduna laklami nupa aduna aina sanabu uhai mayam ama puraklaga aingonda pijarami aishu tapna laurga saba horami masu sarami mana tarbus ama thukairaga aingonda tangkhai ama pirei aduga mana tangkhai ama aina asum chabada aigi chinbaldagi tarbus mahi du tarai madu ubada nupado aigi nakta tapna sangsilaktuna taithok pirei asumna ai hawgatlaga lafai ama setlaga maku khoktuna khong makhati antharaga isai ngangduna lafoi sanaba hotnari adubu khanghaude nupa aduna aibu khangkon kollaga urida yalaga chongduna purei nung ngakta leba turel amagi mapanda aibu thaduk lamlaga nupa adu chongduna satkre aihak ngaihak turel mapanda ingangakna lepdaga lei ngaihak lerba matungda nupa aduna la mayam ama puraga laklami
Nupa aduna la adu turel mapanda pakna tharga haira mana masing mayam ama puraklaga aikhoi ani punna lan saminare. Nupa aduna aibu mi kana sangba ngamdaba mafam kaya ama pubiraga fazaraba mafam kaya ama yenghalami. Numit tarakpagi ningthijaraba sinari kaya amasu nupa aduna aibu yenghalami. Asumna nupa adu ai leibadagi harauba nungaiba kaya ama magi maithongda uba phangi. Aishu nupa aduga numit kharani leiminarakpaduda maga aigase khangnak naksinnarakpagum phauki. Nupa aduna aibu asuki matik lunus tobi saning bata bijarami. Aidi nupa aduga leibada taibang pumbase kaukre sangsar pumba ningsingkhidre. Asuk ningthijaraba lai maka sangdam naba yaraba nupa amana aigi nakta leirabada karigi sangsar kanagi taibang. Nongma nupa aduna aibu pobiraga lakpada Madam Sylvia Satra Singana aibu thingnakre. Madam na Sonia nangdi sida kaidoriba nupa asina kana nangbu Tarzan manba nupa asina pharido. Ho bungbung nakhoi kari yengli Sonia se nupa asina phari bisi udro amta kalusun hinoibo. Matamduda aina sun hai Madam nupa asina aibu wa haiba loidringaida Sunilna nupa adugi makokta chaitukna thunlami. Nupa adu kutakta wanthakre maso ai supuna leimaida longna haitharei. Tanjaduda aibu makhoi mayamna chingduna puraklami. Aina asumna hai Madam aibu thadokpiramo nupa asna aibu kanbibane aibu mana phaba nate haiba. Sonia nang laihoknara male jungle sida bukadai mino haujikido mi manba sa oiramni aikoi mafam sida leibada khudong yam thirani aduna sar khoi ke tanaraga hayengmak hanaba tawsi aduna farani me asumna aikoi mafam do thatuklaga yum da hanarakle aisu yum yore aigi kada jungle aduda thokiba thodok singdu ningsinglei nupa adugi ningthiraba maithongdu masu tattana imitsida urei aigi isada jungle adudagi halaklaba matungda ahongba kaya masu uba phanglami. Numit khara hokre adubu nongmagi nupa adugi chung phiral charaba saktam ado ningsingbada thamoi laka asi wamaigum chaklei. Ai khangba ngamdraduna jungle aduda itomta chatlami. Mafam adu yaubaga aina laurami. Makhol adu tabada nupa adu aigi naktamna laklami. Aibu amuk uba phangbada nupa adugi suktharamba maithong adu makalam lai. Aina nupa adu puraga karda puna halakminare. Nupa adu aina chatnabi wangang sangang matam khara changna takpibadagidi phajana samas asigi chatnabi khangle. Amaromda aise kayada lebak phariba. Yengba maktada awa nungai pumnamak kauhanba ngamlaba sa phaba nupa amana aigi naksida lengdana leirabada. Aigi kari watlukini. Aina university dagi halakpada mahakna ibu nungsina aigi Sonia halakle hairaga mana ibu harauna luna tawbiba sidagi hena nungaiba kari amuk leirukini. Mani nangdi aigi amata ngairaba aigi pumnamak oiriba my hero Tarzan.